Kuki Meitei Kuki changnaba yaba nungai faba Manipur ama thamlasi haina MLA Yumnam Khemchand phongdokre. Center ZUF mapan suba round gi political talk chathakre. India government amasung lalalub ZUF Jalarong United Front anigi marakta chatharakpa political talk ki mapan suba round tha sagi tara amasung taraga mathoi da pangthokre hairi. ZUF ki information and publicity Lois Gangmai gi cherol amana hai New Delhi da numinini chumna chathakiba mapan suba round gi political talk aduda Assam Manipur amasung Nagaland da Jalarong na khundariba mafam sing ama toina punsinbagi matangda kupna khanaki. Jalarong political issue sigi warasin puragna baga mari lainana state ahom asida hojik lairiba administrative structure gi matangda su khanaki. Masigi mathakta region asida lairiba Jalarong miyamga mari lainaba affair sing chalaibada ahenba autonomy pibagi matangda su khanaki numinini chathakiba mifam aduda miyamna yaba amadi chanaba yaba warasin ama puragna bagi pambai ama puthokna bagi matangda makhata na khananinaba nakalani magna yanaki hairi. Petrol liter da lupa chamagi yangkai ngarang numinini gi khongchata Imphal lakiba President Draupadi Murmu gi khongchat gi mangoina na ngarangi ahoba pungja amadagi hauraduna mahangna state asida lairingai phawba korkhom amasung NRFM na boycott tawbaga loinana general strike amasung total shutdown gi khongjang Changsin khibana maram oiraduna tampa ke district sing da laiba oil pump sing thonglon khibadagi miyamna black ta petrol liter amada lupa chama yangkai piduna lainakre hayeng su petroleum dealers Fertility na mangjong na lauthokibagi matungina hayenggi oina tampa ke district sing amasung masigi periphery da laiba oil pump sing thonglon gani hairi khongjang asi tha sigi tarukta Imphal East ki koirengai lambi ki kaikol da laiba MS ibuda pakhangba filling station gi toilet ta aiba cherol amaga loinana hand grenade ama thamjil lambaduna kihan khangalamba thodokpu yaningda phongdoktuna changsin gadabani hairi khongjang asigi da mangasi dagi hauna oil pump singi changpham da banner na chingma thetuna thong hangloi haina phongdokpa haunakre Poppy thariba khulgi Ingthou Fagadbni mutum santi sagol maino leira nisa pambi thaba Kuki oiro nagabu oira sanu khundugi Ingthou phadabasi karigino leibak miyam khanabiu National Party gi paliba lenga asibu kari lenga kaubage police ki chei amana Poppy pambi gi maton thadat piduna pambi adumasa longhanduna pothok hena puthokdi miyam su media da mayek sengna ubiri miyam khanthabiu sanglaba punsi mahing asida National Party gi langda miyam thuribani aikhoi nungaina hinglibara wana hinglibara kari khanbiri afaba fataba achum aran khanma ngamdana hingba punsidi miyoibana te miyoibana ngamdaba leite leibaksi mapu pandre fataba miyoy kayabu yokhatliba National Party ni khanthabiu aikhoi gi leibaksida palibasi Congress amadi BJP ni kauthopiganu kumja 1949 dagi National Party gi makhada hingli leibak miyam aikhoi mangasi fawbada nungaiba mikup amadi phangkhide thamoi sokna hingliba iraicha singli leibaksigi mapudi miyamni miyam kari tawba tai haibadi khanaba mathau tai ningsingjabani nungsi jaraba iraicha sing wakhal khanthabiu kumja 1948 July dagi 1949 gi October taraga mari fawba telaba matamduda iraiba asi ningkha tamna panjarami nonghet nganba October taraga manga da Bharat tinba numit asidagi laibak thiba oikhrabani wafam ase hangana miyamna ningsingbiu miyam aikoi isana isagi waref lawba ngamba mi amamam oisi mina selfie raga leiba yaba ahongba jiba ama oiragumsi aibina khurumduna miyamda haijari macha Makha chathajarakpada chingda poppy pambi tharibasibu forest department na mathau tawdabasi karigino forest reserve land haibadu manungda poppy thabagi ayaba pithokhrabra haibasi miyamgi wahangni androgi khoibu chingi chingkha mamang pangna chaliba kotang kot khul hanagi khul maming kakni kauba fajakhraba khul amalei mafam ase Kuki taba khulni mafam sida government of India na thaba signboard theli aduga mafam duda ganja thai nan manipuri singdana aina hangbada acre chamanga muk thaba loiri haina thamlaki khunja sigi mi amagi nomagi khusumal lupa chamri pi ai ra haijaningbadi pothok adu leibak sida leiriba thabak phangjadraba naha singda employee oina lehanbirabadi faba oigani khunjaduna ningsingjabani aikhoi icha singna tawfam chafam khangdana makut thektuna awaba khangli sarkarna icha hana semduna imicha hana sembasibu karamba wakhallono lamdam sida hingliba icha sing sengkotpada mapi mapagi thodang lobiu leiba ama chakwathangi harabadi yum sengmutkadabani Center na laknaba khangalakpadagi BJP gi MLA sing paisinaba haure kaurakpada ngairi karigino haiba maram khangdri Khemchand popular government ama semnabagi matangda oigani khali Biren Manipur ki BJP ki MLA singbu party sigi central leader singi maikai digi tha sigi taraga mari da New Delhi da Labour Party ki office ta mifam ama pangthokani hairakpaga loinana state asigi party ki MLA sing lakna na bakhangalakle haiba wafam ngarang dagi hauraduna ngasi fawbada social media yauna tongan ba media ki agency singna report tawrakpadagi viral oirakhibaga loinana wafam asima achumbani haina su thajaba yaba mafam dagi confirm tawrakhibaga iroinana ngasi Nupilan Memorial Complex mamang dagi state level Nupilan Ningsing Lamjel Committee na sinduna pangthokiba Nupilan Lamjel lamthakiba MLA Y Khemchand na pawmising na hangba wahangi pawkhum na mang hai
लीडरसिंगना कौरकपदा ngairi karigino haiba maram chapchana khangdri haibaga loinana party gi high command tha asigi taraga marida Manipur gi BJP gi MLA sing Delhi da laknana ba khangalakle haiba wafam asi Manipur da anauba popular government ama semnaba oigadra haiba wahangi paukhumdadi chapchana phongdolamkhide Adum oina mangarang state asida lakhiba laiba asigi President Draupadi Murmu na Nupilan Memorial Complex ta pangthokpa ngasigi numit asigi thoramda saruk yakhibaga hanagi Chief Minister Biren Dagi Maruoiba BJP ki MLA sing kaurakle hainarakli basigi matang hangba wahangi paukhum Piraduna magna high party ki high command na kaurakli basi Manipur da popular government ama semnabagi matang da oigani khali mifam adugi chapchaba agenda na chingba khangalaktrabasu Manipur gi oina New Delhi da pangthokadaba mifam amada party gi leader sing na state asigi BJP ki MLA sing kaurakpa leire mifam asida state asida popular government ama semnabagi matang da khanaraba yai haina thajai mifam aduda BJP gi MLA sing saruk yagani miyamna su state asida anauba popular government ama laknaba thongni minase haiki adum oinama ngasi numidang athengba fawbadadi BJP gi central leader sing na tha asigi taraga marida pangthokani hariba mifam da saruk yanaba party asigi MLA sing laknaba telephone tawduna khangalakhraba su mifam aduna state asida popular government ama soidana lehanaba waref lawgani natroga lawroi haibadudi chapchana khangba ngamkhidri Micham Chamri gi mathakta hatkraba DRC da hana sunaba lemnaba AUC na phongdokre Democratic Republic of Congo DRC gi nongpok thangba province ama oiriba South Kivu da lenga amasung M23 rebels ngi marakta ungkhanaba gi chang hengalakpaga loinana Micham Chamri gi mathakta sirakraba matungda African Union Commission AUC na province adula mihan mipun gi thabak sing lepnaba kanba wafam sing thamkre commission asigi luchingba Muhammad Ali Yusuf na chair lauduna phongdokhiba wafam amada Micham miyangi mathakta mihan mipungi thabak sing leptuna chatharakli basing adu khudakta lepnaba kanba wafam sing thamkhibaga loinana mari leinaba sing na mihan mipungi thabak sing leptuna political solution ama puraknaba phongdokre South Kivu lenga ki wangangloi BCG Vidir Kavuyana haukiba yumsa kaisa numita Ovia territory gi tongan ba mafam singda grenade amasung bom gi landa yauna tamchiraba landa singda Micham Chamri ga taraga humdoi gi mathakta CN kri haina phongdorakraba matungda AUC na hana sunaba lepnaba akanba wafam sing asi thamlakhibani Barundin ga ngamkhai thangnana lairiba Ovira territory asi M23 rebels sina khudum chanchen khibaga loinana mafam madugi miyam aki akhang pokna duna lakhibani Yekhai thingai ba tawki haibagi damak Germany na Russian ambassador kokhatkre Russia na Germany gi mayokta mangta khana basinba cyber attack tawba amasung mikhalda khuthingjinbagi thabak chathai haina charge tawraduna Germany gi sarkar na ngasi Russia gi ambassador kokhatuna wakatkre hari Russia na aranba paw sandokpagi thabak tawi haina su Germany gi sarkar na charge tawri Russia na tawriba mayam asigi pandamsi yamna mayek singi madudi khunaida khaibung tahanna ba thajannada ba saganna ba yaning da ba kaya thokana ba amasung democratic institution singda thajabagi chang hanthanna bagi damaktani haina Germany gi foreign ministry gi spokesperson Martin Gries na phongdokhi mamang da su Germany gi official singna Russia asi Europe pu lekha tahanna ba haibadi lan tawi haina maralsi ki Martin Gries na phongdokhi ba matungina ing 2024 da Germany gi air traffic control da cyber attack tawkhiba do GRU hairaga khangna ba Russia gi military intelligence agency na tawbani haina phongdokhi Russia na chathaba haibadi warfare gi damak counter khongthang kaya mayoknarakani haina spokesperson na haiki Russia gi sarkar na control tawba actor sing na hanjin attack kaya tawriba si Germany gi sarkar na yaningde ekhoina Ukraine bu support tawba amasung ekhoi gi isangak thokchanaba honaba kaya hena kankhat hannaba honagani haina Martin na haiki lan gi awaba koktringaida Gaza gi miyoi sing ichaw gi awaba mayoknakre Storm Barrow na Gaza da angang ani yaw na miyoi manga hatkre Gaza da kanba nong churakpadagi lan gi chaitheng nangduna relief camp sing na changjafam lawduna leiriba Gaza gi miyoi chada ni furom di khamtheng na awaba mayokna halle hari Israel gi landa na mayuma kai pumna mate kai nangkhraba Gaza gi miyamna ten khanduna changjafam lawriba mafam sing aduda ichawna maram oiduna thumjin khibadagi mafam aduda leiriba miyoi sing hakchel gi fibam da kiningai oiba kaya poknare hari UN gi wangangloi Farhan Haq na paumi singda unaba ma da laifam chafam gi awaba mayoknariba Gaza gi miyamna nanghong ba ichaw gi awaba mayoknarakliba sina angang sida hypothermia yauna tongan ba laina singna halakpagi chang yamna wangle haiki Gaza gi miyoi singna mayoknariba awaba sing asi yengduna UN na tongan ba non governmental organizations singa khusamna duna Gaza da leiriba miyam da ten athaba firol sing kambal sing amasung nongma da changdaba yadaba polam sing su yenthokki hairi UN agency singa puna mathau tawminariba rapid joint response system na langi awaba nanglaba mafam aduda chada 160 gi mathakta ichaw gi alert lauthokre UN gi warol amada mafam aduda ichaw gi akiba leibaga loinana changjafam lawduna leiriba mafam 760 da miyoi lak 8.50 rom leiriba si ichaw gi khamthengna ki ba mayoknare hari
ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯛꯇꯨꯅ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛꯇ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯚꯥꯏꯔꯣꯟꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯨꯝꯖꯤꯜꯂꯛꯈꯤꯕꯗꯒꯤ ꯑꯉꯥꯡ 2 ꯌꯥꯎꯅ ꯃꯤꯑꯣꯏ 5 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯚꯥꯏꯔꯣꯟꯅ ꯑꯀꯤꯕ ꯐꯪꯅ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯖꯤꯜꯂꯛꯈꯤꯕꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯈꯜꯂꯤꯕ ꯇꯦꯟꯠꯁꯤꯡ ꯑꯗꯨ ꯍꯨꯝꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯐꯛꯂꯥꯡ ꯌꯥꯎꯗ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯣꯏꯕꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤꯡ ꯑꯗꯨꯅ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫